ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥ ꯂꯩꯕꯥꯛ ꯌꯧꯔꯨꯔꯦ ꯊꯥꯗ ꯈꯣꯡꯅ ꯅꯦꯠꯂꯒ ꯆꯠꯂꯨꯔꯦ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯖꯥꯠꯂꯣ ꯑꯣꯔ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯅꯝꯊꯥꯛ ꯑꯣꯏꯔꯝꯃꯒꯅ ꯀꯝꯗꯧꯕ ꯐꯤꯜꯝ ꯅꯝꯐꯝ ꯑꯆꯧꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯁꯦꯟ ꯌꯥꯝ ꯑꯃ ꯂꯪꯊꯔꯒ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯅꯝꯕꯗꯨꯒꯨꯝꯕ ꯐꯤꯜꯝ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯀꯥꯟꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯣꯝ ꯈꯪꯕꯤꯔꯕ꯭ꯔꯥ ꯁꯥꯡꯂꯕ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯁꯤꯗꯁꯨ ꯃꯤꯑꯣꯏꯕꯅ ꯊꯥ ꯂꯩꯕꯥꯛꯇ ꯈꯣꯡꯅ ꯅꯦꯠꯂꯒ ꯆꯠꯂꯨꯔꯦ ꯍꯥꯏꯕꯁꯤꯗꯩꯗ ꯊꯥꯖꯗꯕ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯦꯔꯤꯀꯥꯗꯁꯨ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ 3% ꯃꯁꯤ ꯁꯥꯁꯤꯟꯅꯕ ꯅꯝꯊꯥꯛ ꯑꯣꯏꯒꯅꯤꯗꯅ ꯊꯥꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏ 5% ꯑꯃꯅ ꯑꯁꯦꯡꯕꯅꯤꯁꯨ ꯁꯦꯡꯗꯕꯅꯤꯁꯨ ꯑꯃꯗ ꯈꯪꯗ ꯆꯟꯅꯩꯅꯔꯒ ꯂꯩꯔꯤ ꯑꯗꯣꯝꯗꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯁꯤꯅ ꯇꯁꯦꯡꯅ ꯅꯝꯊꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯀꯣꯇꯤ ꯀꯣꯇꯤꯅ ꯊꯥꯖꯍꯜꯂꯤꯕ ꯑꯁꯤꯅꯗꯤ ꯃꯁꯤ ꯊꯥꯊꯥꯒꯤ ꯅꯝꯊꯥꯛꯇꯤ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯗ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯈꯧꯖꯥꯎ ꯆꯪꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥ ꯂꯩꯕꯥꯛꯇ ꯈꯣꯡꯅ ꯅꯦꯠꯂꯒ ꯆꯠꯂꯨꯔꯤꯁꯤ ꯃꯁꯤꯅ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯁꯤ ꯃꯤ ꯀꯣꯇꯤ ꯀꯣꯇꯤꯅ ꯊꯥꯖꯔꯤꯕꯁꯤ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯅꯝꯊꯥꯛꯁꯤ ꯁꯥꯒꯠꯄꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯂꯥꯏꯠ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯖꯨꯂꯥꯏ 13, 1969 ꯑꯛꯁꯇꯔꯤꯌꯥ ꯂꯣꯟꯆ ꯄꯦꯗ ꯅꯤꯜ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯕꯖ ꯑꯦꯜꯗ꯭ꯔꯤꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯀꯣꯂꯤꯟꯁ ꯊꯥ ꯂꯩꯕꯥꯛ ꯀꯥꯔꯨꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯄꯣꯂꯣ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯇ ꯇꯣꯡꯈꯤ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯕꯗꯩ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 400 ꯃꯁꯤꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯅꯈꯤ ꯃꯈꯣꯏ ꯁꯦꯐ ꯑꯣꯏꯅ ꯊꯥ ꯂꯩꯕꯥꯛꯇ ꯊꯨꯡꯈꯤ ꯑꯗꯩ ꯃꯈꯣꯏꯅ ꯃꯈꯣꯡꯅ ꯅꯦꯠꯂꯒ ꯆꯕꯦꯠ ꯇꯥꯎꯔꯤ ꯄꯥꯏꯔꯤ ꯅꯦꯠꯂꯒ ꯆꯠꯂꯝꯈꯤ ꯑꯗꯨꯒ ꯐꯤꯔꯥꯜꯒ ꯌꯨꯡꯉꯒ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯍꯜꯂꯛꯈꯤ ꯄꯨꯔꯥ ꯍꯣꯂꯤꯋꯨꯗ ꯐꯤल्मꯒꯤ ꯃꯑꯣꯡꯅꯤ ꯃꯌꯥꯝꯅ ꯎꯅꯈꯤꯕꯗꯨ Hello friends, get ready for the ultimate gaming experience with the most amazing app. It's super easy to use and really fun. Sida tawdoisi pensi pokai khitringini sagi winnings phat lahu wi wane aduga sidane ekoi sana pamba amount ama hekta sanagi yai kuina ngai likai mana chawbu di heli oh yes aidi amuka su thoire tha kibe amount double the thoire thurpa selsi paytm bank tagi lakthu ani sida dai topa game sing su yauri under and over dice head and tail asne sing basing si sanraga daw yar ke dom BMW car iPhone laptops gas price makal mathel mana sing phangbi ya hali registration tawda gi promo code sinaraga dom rupees 130,000 amadi 150 free spins phangani link comment da hapjarmage apama sing Leibak ingbiyo adom $150 billion changaga number film ka leramni thajabra Apollo program asi $1 billion kunmari gi santham dagi oi thokhalakibani masmakti matamdugi NASA gi budget ki chada humfurom oirini masi ekuna haujikan gi sel ni value da pargadi $150 billion lom oidoini asuk yam khrba sinfam sei moina tha leibak yoruba sanaba namthakshi sagatpada sinaragadi karam mongna selsi mokhina kharsa tormbi yai haibatuda laksi namthakshi sagatpada saruk yariba nasagi thomi singdugi machin menaba ehenba tolopdagi hongda yaroi matamduda nasada punna thomi lakh 3,13 rom thabuk tawri Oxford physicist Dr. Grimes na pabada asuk yama thomi sungsigi marakta sugumba yam top secret oiba namthakse losilaga maka phunghandana thamma matamda lik ohindabi thamma matamda sangabada chahi 3 thani pandagi hena yaroi hairi kadgumsidagina sangthana namthakse losinge hairagadi thagi oina wanom sel pidaba yaroi hairi nasagi average thomi amana thagi tolobina phangisi lupa lakh 59 makhai romne Apollo 11 gi yam travesan famsi makhoi mioi lakh 3,13 stadium thoknaragadi mi amada crore 3 helapti thungnagani adu masimuina sigi changdadi loina thungbadi yaroi maramdi film du namada changde studio laigida document sing adugi sel kai thokta yaroi aduga tha leibak da kapa photo singi mami mirum se dumna parallel oina taba suidna ubirongani aduga sida tariba mami mirum sigi matangda laigi forensic experts na haibda kilometer million cham yankai thapna leni bai khoi numitka sigi mirum siga yam chana na juna waina na chap chana tai hairi
ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯃꯃꯤꯁꯅ ꯁꯥꯁꯟꯅꯕ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯩꯉꯥꯜꯗꯒꯤ ꯇꯥꯍꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯃꯤꯔꯨꯝ ꯇꯥꯐꯝꯁꯤ ꯈꯔꯇꯁꯨ ꯆꯦꯟꯅꯔꯝꯒꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯤ ꯑꯗꯨꯒ 1960s ꯃꯇꯝ ꯑꯗꯨꯗꯩꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒ ꯃꯥꯟꯅꯅꯕ ꯁꯥꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯒꯅꯤ ꯂꯦꯖꯔ ꯂꯥꯏꯠ ꯃꯤꯂꯤꯌꯟ ꯀꯌꯥꯃꯔꯨꯝ ꯆꯪꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯕꯖꯦꯠ $150 billion ꯗꯩꯗ ꯑꯩꯈꯣꯏꯅ 6ꯅ 6ꯅ ꯄꯨꯔꯤꯁꯤꯜꯂꯒꯗꯤ ꯀꯌꯥꯝ ꯌꯥꯝꯅꯤ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯛꯀꯦ 2009ꯗ ꯅꯥꯁꯥꯒꯤ ꯂꯨꯅꯔ ꯔꯤꯀꯣꯅꯁꯟꯁ ꯑꯣꯔꯕꯤꯇꯔꯅ ꯑꯦꯄꯣꯂꯣꯅ ꯊꯥꯗ ꯇꯥꯁꯤꯜꯂꯝꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯃꯃꯤꯁꯤꯡ ꯊꯥꯔꯛꯈꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯄꯣꯂꯣꯅ ꯊꯥ ꯌꯧꯔꯨꯕ ꯑꯁꯤꯅ ꯅꯝꯊꯥꯛ ꯑꯣꯏꯔꯝꯃꯒꯗꯤ ꯁꯤꯒꯤ ꯈꯣꯡꯒꯨꯜꯀꯥꯁꯤ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯇꯥꯍꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯔꯤꯀꯣꯅꯁꯟꯁ ꯑꯣꯔꯕꯤꯇꯔꯗꯨꯅ ꯀꯥꯞꯄ ꯌꯥꯅꯅꯕ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯔꯣꯕꯣꯇꯤꯛ ꯔꯣꯕꯔꯒꯨꯝꯕ ꯑꯃ ꯍꯥꯟꯅꯁꯨ ꯑꯃꯨꯛ ꯊꯥꯔꯝꯗ ꯌꯥꯔꯣꯏꯗꯣꯏꯅꯤ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡꯅꯗꯣꯏꯅꯤ ꯁꯤꯒꯤꯗꯃꯛꯁꯨ ꯁꯦꯟꯌꯥꯝ ꯑꯃ ꯌꯥꯝꯗ꯭ꯔꯕꯗ $1 million 69 ꯑꯃꯨꯛꯁꯨ ꯆꯪꯗꯣꯏꯅꯤ ꯑꯗꯩ ꯐꯣꯇꯣ ꯀꯥꯞꯅꯕ ꯑꯣꯔꯕꯤꯇꯔꯗꯨ ꯊꯥꯒꯠꯄꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯈꯣꯏ $1,930,000 ꯑꯃꯨꯛꯁꯨ ꯆꯪꯒꯗꯣꯏꯅꯤ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯕꯗ ꯊꯥ ꯌꯧꯔꯨꯕ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁꯥꯁꯤꯟꯅꯅꯕ ꯅꯝꯊꯥꯛꯁꯤ ꯁꯤꯜ ꯂꯥꯡꯕꯗ ꯆꯪꯕ ꯁꯦꯜ ꯑꯗꯨꯅ ꯇꯁꯦꯡꯅ ꯊꯥ ꯂꯩꯕꯥꯛ ꯌꯧꯔꯨꯕꯗ ꯆꯪꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯥ ꯂꯩꯕꯥꯛ ꯌꯧꯔꯨꯕꯁꯦ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯏ ꯕꯤꯆꯥꯔ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯇꯧꯕꯤꯌꯨ